Manipur hauji thokliba tangdu leitadaba phibam asigi yenglaga tampaki jila manga yauna kukina namna taba jila singda matam kaktana curfew thamjinkhre. Pradhan Mantri Narendra Modi na hairi leibak ashta lairiba kanglup khudingmaki mipum khudingmangna National Democratic Alliance NDA da thajaba thamli amasung lakadorba Lok Sabha mikhal puna thengnana minamana widamak opposition party kontaruki mipam amana Indian National Developmental Inclusive Alliance kauba anoba dolama semkhre. Manipur da hauji thokliba tangdu leitadaba phibam asigi yenglaga jila ge district magistrate singna curfew thamjinba amasung curfew komthokpagi thabak matam matung ina tawri. Imphal East, Imphal West, Thoubal, Bishnupur amasung Kaksing jila yauna kukina namna taba jila singda makhatana matam kaktana curfew thamjinkhre. Hanadi Imphal West amasung Imphal East di ngasi ayupung mga din numidang warang pung taruk pawag curfew komthokani hanya tawrambani masigi matangda Imphal East amasung Imphal West ke district magistrate singna Akashbani Imphal da hai oyakliba santi raksa ke phibam masi yenglaga curfew komthokpa toktuna makhatana matam kaktaba curfew thamjinbani. Curfew thamjin ki basina maram modna Imphal khwarman kaithel mi itak takle curfew thamjile habigi paw athengbuda thokona maram oiduna khangdabadagi arapadagi mana masing yonba lakpa singdi sauna khudongchada ba kaya mayoknare. Imphal West jila gi manung senba mayang Imphal Bengun mayai likai leba madrasa rausat salihat amadi masigi akoibida CRPC ki dhara cham nimphumari gi makhada athingba thamkhre. Imphal West jila gi district magistrate thokpa cherol madhai athingba asigi makhada hari mafam asida jingnaba mioi amata sangba yaroi. Madrasa committee ki manungda che naba laibidagi aina masung santi raksa ki phibam da sohlaktuna miyam gi punsida khudongtiba tholakpa yai haibagi jingnaba laibidagi athingba si thamkhibani. Thoubal jila ki Wangjing bazar da ngang numidang pung nipalom takba aduwaida gari accident thokpada nupi ama sire nipana sokle. Police ki pauna hai thaudok adu Thoubal romdi Wangjing tamna Maruti car amada mafam aduda khamduna leiba eco van amada thomjinbadagi thokhibani. Asok pasing Thoubal district hospital da pukhalaba matungda makhata bala yengna badang Imphal ge rims da pukatlake haigri. Tabiriba pawa si Akashbani Imphal dagini. Pradhan Mantri Narendra Modi na hairi leibak ashta lairiba kanglup khudingmaki mipum khudingmangna National Democratic Alliance NDA da thajaba thamli. NDA sarkar se kon mga hena miyam gi seba tawduna lakli mathang se kon mga ashta su Bharat asi senmilon gi lamda maromdom lepsaba amadi hena sakhot pangamna bo hona gani. New Delhi da pangthokhiba NDA gi mipam amda wangang laduna Shri Modi na hai lengak asina miyam amasung leibak ki damaka thokduna lakli. Izati haibas na khwaidi maru oina lauri leibak ki ngak sel leibak ku sakhot hanba amasung mipum khudingmapu sakhot hanba haibasi su tangai phataba thabuk oina pangthokduna lakli. Lakadaba Lok Sabha mikhal puna thena minamagi damak opposition party kontor ki mifam aman India National Developmental Inclusive Alliance India ko anoba dolama semkhre. Rang Bengaluru da pangthokpa opposition party singi apun mifam amana NDU maithi pinana bagi damak dolasi semkhibani. Congress ke National President Malik Arjun Kharge na mifam aduda anoba dolasi semle hana laukthokibani. Mahang hai mathangi mifam Mumbai da pangthokna mioi taramathoine saba Coordination Committee में सेम गनी लोइनना अनोबा डॉलर सिगे कन्वीनर सुखल्लबा याई. अरुणाचल प्रदेश के ईटानगर लेबा स्टेट फूड क्रॉप इंस्टीट्यूट ngarang राज्य की टूरिज्म विभाग न केंद्र की टूरिज्म मंत्रालय के खुसमनदना युवा टूरिज्म क्लब हांगदोखरे. टूरिज्म के एम्बेसडर सिंह जोखतनाबा अमदि नौना सेमगनबा टूरिज्म मंत्रालय न असिगुंबा क्लब असे हांगदोकपनी. टूरिज्म एम्बेसडर सिंह असिना लेबा अस्ता टूरिज्म के लमदा साकोनबा थाबक पाइखतकनी. Paumi singda wangang bada राज्य के टूरिज्म सेक्रेटरी स्वामिनिल नायक न हाई प्रधानमंत्री नरेंद्र मोदी के वखालोन दगी हकदोकपा युवा टूरिज्म क्लब न लाइबाक सेनबा थोंगबदा थबक तौरी. असिगुंबा वखालोन सिना माहिरोय सिंह टूरिज्म गमरी लेना हली माग न हाई थौरंग असि मखादा क्लास 6 तगी हौरगा कॉलेज के थाक पावबदा टूरिज्म के ज्ञान लौसिंग पीगनी. अरुणाचल प्रदेश ता युवा टूरिज्म क्लब साम कुंथ्रा मंगा द पुन्ना मेंबर लेसिंग मंगा लेरि हाइनसु महंगना फोंगदोखी. Jammu Kashmir ke Punchila dangarang lanmi amasung police ke apun bakangbu amak khothonabada terrorist mari sire.
ड्रोन सिंह सिजनदुना जिला अदुगी सिंधरा एरिया दा हौखिबा निंथौकाबदगी निमिदांगदा चथरक ऑपरेशन अदुदा ngana ayu anganbada terrorist adu akan mongda nomi kamnaki maduda terrorist mari adu shikhibani थास के तरातरुक अमसुंग तरातरेट के लोन अब अहिंग दसो पुंछ जिला के लाइन ऑफ कंट्रोल परिंग दलैबा कृष्णघाटी सेक्टर दा सिक्योरिटी फोर्स न टेररिस्ट अनि सो हात क्रबनी केंद्रीय गृह मंत्री अमित शाह नंगरा न्यू दिल्ली दा CRCS सहारा रिफंड पोर्टल हौदोक्रे पोर्टल असना सहारा ग्रुप की डिपॉजिटर कोटी तरा हेनबना मकोइना अमुंगन पैसा हंदोक हन्नबगी क्लेम तोरपदा मतेंग पांगबंगम लगनी थरोमदा मंत्री नहाय सहारा ग्रुप की कोऑपरेटिव सोसाइटी मरीदा पंदुना लेनबा डिपॉजिटर सिंग सेनफम पोर्टल की खुथांगदा फंगहनबा हौख्रे कोरिया दा चथरिबा कोरिया ओपन लिंग कुलुमदोइदा भारत की नुपा की बैडमिंटन सानरो एस रंकिरेड्डी अमसुंग चिराग सेठी अनिगी जुरा प्री क्वार्टर फाइनल संख्रे ममंगे मैच दा थाईलैंड के सानरो सिंगबो पांजल कुमाथोय तरा तरु कुमाथोय तरा मरीदा माइथिबे पिरमखिबनी भारत के सानरो एस रंकिरेड्डी अमसुंग चिराग सेठी बैडमिंटन वर्ल्ड फेडरेशन की वर्ल्ड टूर सुपर चमगा टूर्नामेंट की अहानबा नुमिता माई पापा ngमखिबा सानरो सिंग ओइरे ngasi phongba pause sing maroi pausing dam hauzik khetrimayum birosh leire birosh thagachari gorani lucy maring mihat ki matangda united naga council amasung kokomi yauna mukhyamantri nongthombam biren unaduna warushun purakhiba north eastern frontier railways na maru oiba potlam sing pusilaknaba khongsang railway station hangdokhiba amasung tha asigi tang 13 ta kwakhethel da thokpa irangda IPS officer amagi gari mai thabada chenaba mioi kuntra phagat khibagi pausing na ngasi Manipur da phongba pauche ayambagi maruoiba pau oina phongnari Tamenglong da phongba pauche ganfiu mail da nongmagi oiba jila asigi kanglukki luchingba singna santi hanjil hannaba khana neinaba ama peace hall da pangthokhiba asina ahanba headline oiri Shanghai Express English pauche da Lucy Maring mihat ki matang da sarkar United Naga Council amasung kokomi gi marakta yanache sahi tawkhre haina ahanba lamai da phongli pau asi huenlan pau pauche da su phongli Pau asiga mari lainana ireibak pauche da Lucy mihat yaningde mihat basing cherak piu haiduna wakan mifam phamkhre haina anchor kalam da phongli Manipur mail da Lucy Maringi hek anakpada leiba marida lupa lak kun piragani yanache sahi tawkhre haina ahanba lamai da phongli Olympic silver medalist Mirabai Chanu na mahaki social media gi khuthang da Pradhan Mantri Modi amasung Griha Mantri Amit Shah da Manipur ki irang athubada lushin binaba appeal tawkhre haina sanalebak Imphal Free Press amasung Tamenglong Times pauche da phongli IPS officer gi gari mai thabada chenaba mioi kuntra phagat khre mari amadi bail da thadokre haiba pau asi Shanghai Express Manipuri edition gi ahanba headline tawri pau asi poknafam Shanghai Express English Imphal Free Press amasung irebak ta su yauri irang thoklaba raji asida nongmada changdraba yadraba pot Chai pusilakpada mateng oinaba North East Frontier Railways na lisingani kulhumdoida commission tawkhraba Khongsang Station hangdokre haina Imphal Free Press pauche gi anisuba headline tawri People's Chronicle pauche da National Commission for Scheduled Castes na Manipur ki Chief Secretary da Chingkhong Chingya da leiba micham miyam ngak senaba kari thabak lokhali haiba report ama numit 15 gi manungda pikhalaknaba khangan khre haiba pau asina ahanba lamai da phongli Gorani Thagachari Birosh hauzik aripeda maroi pau amuk hana Manipur da hauzik thokleba tangdu leita da phiba masigi yenglaga tampak jila manga yauna kukina namna taba jila singda matam kaktana curfew thamjin khre Pradhan Mantri Narendra Modi na hairi leibak astalai riba kanglup khudingma gi mipum khudingmangna National Democratic Alliance NDA da thajaba thamli amasung lakadorba Lok Sabha mikhal puna thengnana minamena widamak opposition party kuntaruki mipam amana Indian National Developmental Inclusive Alliance kauba anoba dolama semkhre pauloi jare